ꯃꯤꯀꯨꯞꯇ ꯏꯪꯅ ꯇꯞꯅ ꯍꯝ ꯂꯥꯛꯂꯛꯂꯤꯕ ꯊꯃꯣꯏꯁꯦ ꯃꯤꯅꯣꯛ ꯎꯔꯒꯅ ꯈꯣꯏꯔꯥꯡꯉꯤ ꯄꯤꯔꯥꯡ ꯎꯔꯒꯅ ꯂꯥꯡꯇꯛꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯈꯤꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯇꯨꯃꯗꯤ ꯑꯅꯛꯄ ꯃꯔꯤ ꯅꯠꯇ꯭ꯔꯁꯨ ꯅꯪꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯣꯏꯅꯈꯤꯕ ꯇꯥꯡꯀꯛꯁꯤꯡꯗꯨꯅꯤ ꯄꯤꯕꯥ ꯃꯈꯥ ꯇꯥꯔꯛꯏ ꯂꯣꯅꯕꯤꯁꯦ ꯅꯪ ꯂꯃꯥꯔꯥ ꯃꯥꯅ ꯀꯩꯒꯤ ꯅꯪꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯅꯪꯅ ꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯒꯨꯝꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯅꯪ ꯈꯛꯀꯤꯅꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯒꯨꯝꯅ ꯃꯤꯅ ꯁꯥꯟꯅꯍꯟꯈꯤꯅꯣ ꯐꯤꯔꯦꯞꯄꯅ ꯐꯣꯡꯅ ꯅꯪꯒꯤ ꯂꯥꯟ ꯊꯦꯡꯅꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯀꯩꯒꯤ ꯅꯇꯣꯝꯇ ꯂꯣꯟꯅ ꯈꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤꯕ ꯅꯪ ꯌꯥꯝ ꯄꯥꯡꯃꯟꯗꯦ ꯅꯪ ꯅꯨꯄꯤ ꯊꯣꯛꯃꯟꯗꯦ ꯊꯥꯝꯅ ꯄꯤꯕꯥꯅ ꯃꯥꯕꯨ ꯄꯪꯅꯨꯡ ꯅꯨꯡꯁꯤꯖꯕꯒꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯡꯒꯜ ꯍꯦꯛꯇ ꯇꯔꯥꯏꯅ ꯊꯣꯛꯂꯨꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯉꯤ ꯑꯩꯒꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯍꯟꯖꯤꯜꯂꯒ ꯆꯪꯁꯤꯜꯂꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯀꯅꯥꯅꯕꯨ ꯑꯣꯛꯂꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯇꯥꯍꯧꯕ ꯐꯥꯎ ꯈꯨꯜꯂꯤꯕ ꯃꯤꯗꯨꯗ ꯅꯣꯟꯖꯔꯒ ꯑꯩꯒꯤꯅꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯋꯥꯃꯜ ꯄꯤꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯔꯨꯗ ꯐꯤꯔꯦꯞꯄꯕꯨ ꯃꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯅꯤꯖꯒꯗꯧꯔꯤꯕ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯣꯡ ꯀꯥꯟꯊꯣꯛꯂꯒ ꯆꯠꯆꯈꯤꯕꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅ ꯑꯣꯏꯈ꯭ꯔꯕꯤ ꯃꯥꯗꯤ ꯃꯤꯇꯣꯞ ꯑꯣꯏꯍꯧꯔꯕꯅꯤ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯊꯋꯥꯏꯒꯤꯁꯨ ꯍꯛꯆꯥꯡꯒꯤꯁꯨ ꯇꯪꯈꯥꯏ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯒꯤ ꯐꯖꯐꯝ ꯂꯩꯇꯦ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯃꯥ ꯑꯩꯒꯤ ꯃꯔꯤꯗꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯌꯥꯝꯃꯤ ꯌꯨꯝꯗꯨꯗ ꯃꯧ ꯑꯃ ꯂꯩꯅ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯆꯪꯁꯤꯜꯂꯨꯒꯗꯧꯔꯤꯕ ꯏꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯛꯀꯅꯤ ꯃꯥꯒꯤ ꯍꯛꯅ ꯆꯞꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯐꯤꯔꯦꯞꯄꯁꯦ ꯀꯥꯏꯅꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯇꯥꯝꯅ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯔꯒ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯍꯥꯞꯇꯨꯅ ꯁꯨꯝ ꯂꯩꯈꯤꯕꯗꯨꯗꯤ ꯂꯩꯔꯛꯂꯕꯅꯤꯅ ꯀꯤꯔꯛꯇ꯭ꯔꯦ ꯄꯥꯕꯨꯡ ꯍꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯐꯤꯆꯔꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯗꯤ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯦ ꯅꯨꯡꯁꯤꯔꯗꯤ ꯌꯥꯏꯐꯕꯇ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯅꯪꯅ ꯐꯤꯔꯦꯞꯄꯕꯨ ꯑꯐꯕ ꯉꯥꯛꯇꯁꯨ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅ ꯅꯪꯕꯨ ꯅꯝꯗꯅ ꯇꯥꯟꯊꯣꯛꯂꯒ ꯅꯪꯒꯤ ꯍꯛ ꯄꯨꯝꯅꯃꯛ ꯃꯨꯟꯈꯤꯕ ꯃꯤꯁꯛꯇꯣ ꯅꯪꯅꯁꯨ ꯇꯥꯟꯊꯣꯛꯄ ꯉꯝꯒꯗꯕꯅꯤ ꯅꯪꯒ ꯐꯤꯔꯦꯞꯄꯒꯒꯤ ꯃꯔꯛꯇ ꯂꯥꯛꯈꯤꯕ ꯃꯍꯥꯛꯇꯨꯅ ꯉꯝꯍꯟꯒꯅꯨ ꯃꯥꯅ ꯂꯥꯛꯄ ꯉꯝꯈꯤꯕꯁꯦ ꯃꯍꯥꯛꯅ ꯁꯛꯆꯐꯝ ꯄꯤꯈꯤꯕꯅ ꯅꯠꯇꯕ꯭ꯔꯥ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯃꯔꯝ ꯂꯩꯈꯤꯕꯅꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤꯗ ꯐꯥꯀꯠꯂꯒ ꯍꯪꯀꯠꯂꯒ ꯃꯥꯒꯤ ꯑꯁꯣꯏꯕ ꯅꯪꯒꯤ ꯑꯁꯣꯏꯕ ꯊꯤꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯥꯡꯗ ꯆꯠꯈꯠꯄ ꯉꯝꯃꯣꯏꯗꯧꯕꯒꯤ ꯃꯔꯝ ꯈꯛ ꯅꯠꯇꯅ ꯑꯐꯕ ꯃꯔꯝ ꯐꯪꯂꯣꯏ ꯂꯥꯟꯐꯝꯁꯤꯗ ꯅꯪ ꯂꯥꯟꯗꯦ ꯐꯤꯔꯦꯞꯄꯁꯨ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯅꯪꯒꯤ ꯆꯥꯛꯂꯣꯛ ꯃꯨꯜꯂꯤꯕꯗꯨꯒ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯒꯅꯤ ꯇꯥꯝꯅ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯈꯜꯗ ꯃꯇꯣꯝꯇꯅ ꯅꯩꯅꯔꯒ ꯂꯥꯛꯂꯤꯕ ꯃꯉꯣꯟꯗ ꯄꯤꯕꯥꯒꯤ ꯋꯥꯍꯩ ꯈꯔꯁꯨ ꯂꯧꯁꯤꯡ ꯈꯤꯇꯪꯁꯨ ꯍꯥꯞꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯂꯥꯟꯗꯦ ꯇꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄ꯭ꯔꯥ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯂꯛꯏ ꯅꯣꯟꯊꯔꯛꯀꯇ ꯂꯩꯕ ꯃꯥꯏꯊꯣꯡ ꯅꯣꯟꯈꯠꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯄꯤꯕꯥ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯔ ꯅꯛꯁꯤꯟꯅꯔꯛꯄ ꯃꯔꯤꯗ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯅꯪꯒꯤ ꯃꯐꯝꯗꯒꯤ ꯐꯤꯔꯦꯞꯄ ꯆꯤꯡꯊꯣꯛꯈꯤꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯗꯨꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯈꯤꯕ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯉꯁꯤ ꯑꯆꯨꯝꯕ ꯁꯥꯔꯒ ꯅꯪꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛꯁꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯁꯨꯃꯥꯏ ꯂꯩꯈꯤꯗꯧꯔꯤꯕ ꯅꯁꯥꯒꯤ ꯍꯛꯇꯤ ꯅꯁꯥꯅ ꯂꯧꯖꯧ ꯃꯤꯅ ꯁꯤꯟꯅꯔꯛꯄ ꯉꯥꯏꯕ ꯍꯧꯅꯗꯦ ꯍꯤꯡꯆꯥꯕꯤꯅ ꯀꯩꯗꯧꯅꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯒꯤ ꯅꯪꯒꯤ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯔꯛꯀꯅꯤꯗꯤ ꯃꯪꯒꯅꯨ ꯇꯥꯝꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯄꯤꯕꯥꯅꯁꯨ ꯇꯥꯝꯅ ꯃꯈꯥ ꯇꯥꯔꯛꯂꯔꯣꯏ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯑꯩ ꯅꯪ ꯌꯨꯝꯐꯥꯎ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯄꯥꯏꯅꯤꯡꯕ ꯈꯨꯖꯤꯡ ꯁꯝꯖꯅꯤꯡꯕ ꯈꯨꯗꯥꯡ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯁꯣꯛꯄꯁꯨ ꯉꯝꯗꯦ ꯁꯤꯁꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯄꯥꯝꯖꯕ ꯈꯛ ꯑꯣꯏꯔꯝꯂꯕꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯈꯨꯠ ꯁꯝꯂꯒ ꯆꯤꯡꯗꯨꯅ ꯄꯨꯔꯝꯕꯁꯨ ꯌꯥꯕꯅꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯅꯠꯇ꯭ꯔꯕꯁꯨ ꯁꯨꯞꯅꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯥꯝꯅ ꯍꯧꯈꯤꯕ ꯀꯨꯏꯔꯕ ꯃꯇꯝ ꯈꯔꯗꯨꯒꯤ ꯇꯥꯡꯀꯛ ꯃꯇꯦꯛ ꯑꯃꯈꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯃꯥ ꯐꯝꯂꯒ ꯃꯁꯝꯗꯣ ꯁꯥꯏꯠ ꯑꯃꯗ ꯄꯨꯂꯞꯅ ꯊꯥꯗꯔꯒ ꯍꯥꯠꯂꯝꯃꯤ ꯐꯤꯔꯦꯞꯄ ꯇꯥꯟꯖꯥꯗꯨꯗ ꯀ꯭ꯔꯥꯏ ꯆꯠꯂꯨꯕꯗꯒꯤꯅꯣ ꯁ꯭ꯔꯣꯠ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯇꯥꯅꯤꯛꯁꯀꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯄꯥꯏ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯃ ꯄꯥꯏꯔꯛꯄꯁꯨ ꯎꯏ ꯇꯥꯝꯅꯥꯅ ꯃꯤꯔꯔꯗꯨꯗꯒꯤ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯐꯤꯔꯦꯞꯄ ꯃꯐꯤꯍꯣꯡꯗ ꯃꯥꯒꯤ ꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯕꯣꯛꯁꯇꯨꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯇꯥꯝꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈ꯭ꯔꯕꯅꯤ
ꯐꯤꯔꯦꯞꯄꯅ ꯃꯥꯒꯤ ꯉꯛꯁꯝ ꯃꯄꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯆꯩꯔꯛꯇꯨꯗ ꯐꯤꯔꯦꯞꯄꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯏ꯫ ꯊꯨꯒꯥꯏꯈꯤ ꯃꯤꯀꯨꯞꯇꯣ ꯃꯤꯍꯨꯜ ꯆꯣꯡꯈꯠꯂꯝꯃꯤ ꯅꯨꯄꯤꯗꯣ ꯃꯤꯍꯨꯜ ꯇꯞꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯄꯥꯝꯖꯕ ꯃꯤꯀꯨꯞꯁꯤꯕꯨ ꯊꯨꯒꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯅ ꯁꯥꯎꯅꯤꯡꯂꯨꯏ꯫ ꯐꯤꯔꯦꯞꯄ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯁꯨꯔꯨ ꯏꯆꯥꯏ ꯆꯥꯏꯊꯣꯛꯄ ꯈꯣꯟꯖꯦꯜꯗ꯫ ꯐꯤꯔꯦꯞꯄ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯏꯃꯥꯁꯨ ꯂꯩꯇꯦ ꯅꯪ ꯉꯥꯛꯇꯪ ꯂꯥꯛꯄꯤꯒꯦꯔꯣ? ꯑꯩ ꯍꯤꯗꯥꯛ ꯗꯤꯂꯤꯚꯔꯤ ꯇꯧꯍꯜꯂꯒꯦ꯫ ꯁꯨꯔꯨ ꯀꯞꯉꯥꯡ ꯇꯧꯔꯒ ꯈꯔꯁꯨ ꯁꯣꯟꯊꯔꯒ ꯑꯩ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯝꯗꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯩ ꯍꯛꯆꯥꯡꯁꯦ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝ ꯋꯥꯔꯦ ꯅꯪꯅ ꯌꯥꯝ ꯂꯥꯛꯅꯤꯡꯗ꯭ꯔꯒꯗꯤ ꯂꯥꯛꯑꯅꯨ꯫ ꯐꯤꯔꯦꯞꯄ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯣꯛꯁꯇꯣ ꯃꯈꯥꯗ ꯇꯨꯞ ꯈꯪꯇꯥ ꯊꯥꯗꯔꯝ ꯃꯃꯥꯏ ꯂꯩꯔꯒ ꯊꯣꯛꯈꯤ꯫ ꯑꯩ ꯂꯥꯛꯑꯒꯦ ꯊꯝꯃꯣ ꯅꯪ ꯉꯥꯛ ꯈꯥꯡꯂꯝꯃꯣ ꯑꯩ ꯌꯧꯔꯛꯑꯅꯤ꯫ ꯇꯥꯝꯅ ꯂꯩꯊꯣꯛꯂꯨꯔꯒ ꯃꯈꯥꯗ ꯇꯥꯔꯤꯕ ꯕꯣꯛꯁꯇꯨꯗ ꯌꯦꯡꯂꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯆꯪꯁꯤꯜꯂꯨꯕꯗ ꯈꯨꯟꯒꯠꯂꯤ꯫ ꯃꯥꯒꯤ ꯉꯛꯁꯝ ꯌꯧꯔꯝꯗꯥꯏ ꯊꯥꯗꯕꯤꯔꯝꯂꯤ ꯂꯩꯃꯥꯏꯗ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯈꯔ ꯇꯥꯝꯊꯣꯛꯅ꯫ ꯁꯤꯗꯁꯨ ꯅꯠꯇꯦ ꯐꯤꯔꯦꯞꯄꯅ ꯌꯨꯝꯗ ꯂꯩꯔꯦ ꯃꯥ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯍꯥꯏꯕꯗ ꯕꯦꯁ ꯇꯧꯔꯒ ꯀꯣꯜ ꯁꯨꯛꯊꯥ ꯊꯥꯗꯣꯛꯄ ꯌꯥꯍꯜꯂꯝꯗꯦ꯫ ꯂꯥꯏꯟꯗ ꯁꯨꯝ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯨꯛꯅꯛ ꯅꯛꯁꯤꯟꯅꯍꯟꯈꯤꯗꯦ꯫ ꯅꯛꯁꯤꯟꯅꯖꯒꯗꯕ ꯃꯔꯤꯗ ꯁꯨꯔꯨꯅ ꯁꯝꯕꯜ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯁꯣꯏꯗꯅ ꯍꯥꯏꯕ ꯇꯥꯝꯅꯥꯅꯁꯨ ꯈꯪꯉꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯑꯄꯪꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯑꯉꯥꯡꯁꯨ ꯑꯣꯏꯕꯒ ꯅꯨꯄꯤꯒꯤ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯟꯗ ꯊꯥꯖꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯑꯃ ꯄꯥꯝꯖꯕ ꯂꯤꯁꯤꯡ ꯄꯥꯝꯖꯕ ꯑꯃ ꯑꯇꯠ ꯑꯈꯝ ꯂꯩꯇꯕ ꯀꯜꯂꯛꯄꯒꯤ ꯏꯍꯨꯜ ꯉꯥꯎꯖꯕ ꯑꯃ ꯑꯄꯦꯟꯕ ꯂꯩꯇ ꯈꯧꯔꯥꯡꯖꯕ ꯄꯥꯝꯖꯕ ꯑꯃ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯈꯤꯕꯗ ꯀꯜꯂꯛꯄ ꯏꯍꯨꯜꯅ ꯍꯤꯡꯁꯥꯕꯤꯒꯨꯝꯅ ꯂꯩꯈꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯃꯩꯔꯤ ꯈꯪꯁꯨ ꯁꯨꯔꯛꯄ ꯀꯜꯂꯛ ꯄꯥꯝꯁ ꯀꯧꯏꯗꯣ ꯑꯐꯕ ꯅꯠꯇꯦ ꯃꯁꯤꯃꯁꯨ꯫ ꯁꯨꯔꯨ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯝꯂꯒ ꯃꯄꯥꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯃ ꯏꯆꯝ ꯆꯝꯖꯕꯤ ꯁꯇꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯍꯤꯡꯁꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕꯤ ꯁꯥꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯨꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯛꯀꯗꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯁꯛꯇꯝꯗꯣ ꯃꯍꯥꯛꯅ ꯀꯤꯖꯩ꯫ ꯅꯣꯡꯃ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯟꯖꯕ ꯅꯣꯡꯃ ꯑꯃꯅ ꯑꯁꯨꯝ ꯑꯁꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯕ ꯃꯍꯥꯛꯇꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯨꯔꯦ ꯐꯤꯕꯝ ꯃꯄꯥꯝ ꯂꯝꯗꯝꯗ ꯉꯁꯤꯁꯤꯃꯗꯤ ꯂꯩꯊꯣꯛꯂꯒꯦ ꯑꯗꯨꯒ ꯀꯨꯝꯍꯩ ꯃꯀꯥ ꯆꯠꯊꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕꯗ ꯑꯀꯤꯕ ꯃꯆꯦꯠ ꯂꯩꯇꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯤ ꯑꯣꯟꯕꯤꯁꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯆꯥꯅ ꯇꯧꯔꯤꯈꯩ ꯆꯨꯝꯃꯤ ꯈꯟꯕꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯎꯔꯦ ꯇꯥꯔꯦ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯩ꯫ ꯃꯈꯥ ꯇꯥꯕꯗ ꯀꯔꯝ ꯊꯣꯛꯂꯕ ꯈꯟꯅꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯑꯣꯏꯍꯧꯔꯕꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯁꯦ ꯃꯈꯣꯏꯒꯤꯁꯨ ꯏꯖꯠꯅꯤ꯫ ꯑꯥꯆꯔꯥꯅ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯈꯤꯇꯪ ꯈꯟꯊꯧ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯥꯏ ꯅꯣꯡꯊꯥꯡ ꯅꯪꯃꯁꯨ ꯅꯃꯥꯟꯅꯕꯤꯁꯦ ꯈꯥꯝꯕ ꯀꯔꯤ ꯀꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ ꯅꯈꯣꯏꯁꯦ ꯅꯣꯏꯅ ꯁꯥꯒꯠꯂꯨꯔꯤꯕ ꯏꯔꯥꯡꯗꯣ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯃꯥ ꯑꯩꯅ ꯄ꯭ꯔꯣꯛ ꯁꯛꯑꯒ ꯂꯩꯔꯛꯂꯤꯕ ꯃꯇꯝꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯥꯔꯝ ꯊꯛꯂꯝ ꯑꯃꯠꯇ ꯈꯪꯉꯛꯇ꯭ꯔꯕꯅꯤ꯫ ꯑꯩ ꯈꯥꯡꯉꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯐ꯭ꯔꯤꯠ ꯐ꯭ꯔꯤꯠ ꯊꯤꯠꯂꯕꯅꯤ꯫ ꯑꯥꯆꯔꯥꯅ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯍꯦꯟꯃꯜꯂꯦꯕꯅꯤꯀꯣ ꯅꯪ ꯑꯁ ꯐꯤꯔꯦꯞꯄꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤꯕ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯏꯖꯠ ꯌꯣꯜꯂꯝꯕꯗ ꯅꯪ ꯑꯃꯗꯤ ꯐꯤꯔꯦꯞꯄ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯁꯣꯛꯏꯅꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯩꯕꯤꯔꯛꯂꯒꯅ ꯃꯥꯒꯤ ꯏꯖꯠ ꯀꯟꯕꯤꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯅꯨꯄꯤꯗꯨꯒ ꯃꯥꯒꯗꯤ ꯂꯨꯍꯣꯡꯈꯤꯅꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯨꯍꯣꯡꯈꯤꯗꯦꯅꯦ ꯍꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯤꯔꯦꯞꯄꯕꯨ ꯐꯥꯔꯒ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯥꯏꯈ꯭ꯔꯗꯤ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯁꯦ ꯅꯪ ꯇꯥꯍꯧꯒꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯅ ꯏꯆꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡꯗꯣ ꯑꯩꯒ ꯐꯤꯔꯦꯞꯄꯒꯒꯤ ꯏꯆꯥꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯀꯥꯡꯉꯛꯄꯗ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯑꯅꯧꯕ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯄ ꯇꯥꯔꯦꯗꯅ ꯏꯃꯥ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯄꯪꯌꯦꯡ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯉꯥꯡꯗꯣ ꯃꯄꯥꯗꯨꯅ ꯅꯝꯗꯅ ꯂꯧꯈ꯭ꯔꯒꯅ ꯅꯪꯕꯨꯅ ꯈꯥꯏꯅꯔꯛꯂꯒꯅ ꯀꯝꯗꯧꯕ ꯑꯉꯥꯡꯗꯣ ꯑꯩꯅ ꯁꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯪꯗꯅ ꯒ꯭ꯔꯤ ꯇꯛꯇꯅꯅꯦ ꯌꯨꯝꯒꯤ ꯑꯍꯜ ꯑꯅꯤꯗꯨꯗ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯅꯝꯗꯅ ꯌꯥꯎꯍꯜꯍꯧꯔꯤꯅꯤ꯫ ꯃꯤꯁꯛ ꯁꯤꯛꯇꯪꯒ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯧꯕ꯫ ꯑꯗꯨꯕꯨ ꯏꯃꯥ ꯌꯥꯗ꯭ꯔꯦꯗꯅ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 50 ꯑꯗꯨꯒ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯃꯒ ꯑꯩꯅ ꯂꯧꯅꯤ꯫ ꯑꯁꯔꯥ ꯃꯊꯕꯥꯛ ꯄꯥꯏꯔꯒ ꯍꯩꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯐꯤꯔꯦꯞꯄ ꯑꯄꯪꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯇꯧꯕꯗꯣ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯌꯥꯔꯣꯏꯗꯕ ꯊꯕꯛꯁꯤꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯧꯔꯤꯕ ꯋꯥ ꯂꯣꯏꯅꯕꯒꯤ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯣꯏ ꯁꯤꯈꯥꯡ ꯈꯥꯡꯅꯤ ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯃꯥꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ꯭ꯔꯥꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯃꯥꯒꯤ ꯃꯤꯡꯆꯠꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯎꯠꯀꯅꯤ ꯃꯥꯏ ꯀꯝꯄꯅꯤꯗꯨꯁꯨ ꯀꯩꯁꯨ ꯃꯥꯅ ꯀꯅꯥ ꯑꯃꯗ ꯈꯨꯠꯁꯤꯟꯅ ꯊꯣꯛꯑꯣꯏ ꯑꯩꯅ ꯈꯪꯕ ꯂꯩ ꯅꯣꯡꯊꯥꯡꯅ ꯁꯨꯔꯣ ꯅꯪ ꯌꯥꯝ ꯁꯥꯎꯕ ꯊꯨꯝꯃꯜꯂꯦ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯅꯪ ꯃꯥꯏꯊꯤꯔꯛꯄꯁꯨ ꯌꯥꯏ ꯑꯩ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯇꯥꯔꯣꯏ ꯑꯩꯅ ꯐꯩ ꯈꯟꯕ ꯊꯕꯛ ꯑꯩꯅ ꯇꯧꯒꯅꯤ ꯑꯁꯔꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯍꯜꯂꯒ ꯅꯪꯅ ꯅꯤꯡꯈꯣꯝꯕꯒ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥ ꯃꯤ ꯄꯪꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤ ꯅꯪꯁꯨ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯤ ꯐꯖꯕ ꯄꯣꯁ ꯇꯥꯕ ꯂꯛꯖꯔꯤ ꯂꯩꯕ ꯅꯨꯄꯥꯗ ꯌꯥꯝ ꯉꯥꯎꯏꯅꯦ ꯐꯔꯦꯅꯦ ꯐꯤꯔꯦꯞꯄꯅ ꯅꯪꯉꯣꯟꯗ ꯍꯟꯅ ꯌꯦꯡꯉꯛꯇꯕꯩ ꯇꯧꯔꯤꯅꯤ ꯍꯥꯏꯔꯁꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤꯗꯤ ꯅꯪ ꯅꯤꯡꯈꯣꯝꯕꯒ ꯂꯣꯏꯅꯗꯦ ꯍꯥꯏꯌꯨ ꯅꯌꯨꯝꯗ ꯑꯣꯏꯗꯕ ꯉꯥꯡꯗꯅ ꯁꯤꯗ ꯂꯥꯛꯑꯒ ꯅꯤꯡꯈꯣꯝꯕꯒ ꯄꯥꯗꯅ ꯂꯥꯡꯕ ꯅꯠꯇ꯭ꯔꯣ ꯌꯨ ꯊꯛꯃꯤꯟꯅꯗꯅ ꯂꯥꯡꯃꯤꯟꯅꯗꯅ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯅꯪꯁꯨ ꯅꯄꯨꯔꯣꯏꯕꯗꯅꯦ ꯑꯋꯣꯛꯄ ꯅꯥꯏꯗꯦ ꯐꯖꯕ ꯄꯣꯁ ꯇꯥꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯀ ꯏꯔꯥꯡ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯒ ꯅꯪꯅ ꯅꯥꯄꯜ ꯀꯥꯖꯕ ꯃꯤꯅ ꯅꯪꯕꯨ ꯄꯥꯝꯃꯦꯅ ꯇꯥꯟꯅꯔꯛꯑꯒ ꯍꯔꯥꯎꯗꯅ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯀꯠꯄ ꯂꯝꯆꯠꯇꯣ ꯑꯐꯕꯅꯤ ꯍꯥꯏꯒꯦꯔꯣ ꯑꯩꯗꯤ ꯅꯪꯅ ꯐꯤꯔꯦꯞꯄ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯂꯥꯟ ꯇꯧꯕꯗꯨꯗ ꯏꯆꯥ ꯅꯪꯒꯤ ꯅꯅꯤꯡꯇ ꯊꯨꯡꯖꯔꯕꯗꯤꯅ ꯈꯜꯂꯨꯕꯅꯤ ꯆꯨꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯥꯎꯅ ꯆꯩꯔꯛꯂꯤꯕ ꯁꯨꯔꯨꯗ ꯑꯋꯣꯛꯄ ꯅꯥꯏꯗꯦ ꯃꯉꯣꯟꯗ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥꯎꯍꯟꯅꯤꯡꯉꯤ ꯉꯥꯎꯗꯕ ꯃꯤꯁꯨ ꯂꯩꯇꯦ ꯐꯖꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯒꯠ ꯇꯦꯛꯏ ꯁꯦꯟꯁ ꯑꯣꯐ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯀꯤꯟ ꯀꯂꯔ ꯃꯦꯛꯑꯞ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯟꯅꯕ ꯈꯟꯕꯁꯨ ꯍꯩꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯐꯕ ꯃꯁꯛ ꯃꯇꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯣꯗꯦꯂꯤꯡꯗ ꯈꯣꯡꯗꯥꯔꯛꯄ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤ ꯑꯗꯨꯒ ꯏꯔꯥꯡꯒꯤ ꯇꯦꯟ ꯀꯥꯞꯅꯕꯅꯤ ꯃꯥꯅꯁꯨ ꯃꯁꯛ ꯃꯇꯧꯗ ꯁꯥꯊꯤꯅ ꯐꯖꯔꯦ ꯑꯗꯨꯒ ꯑꯐꯥꯎꯕ ꯃꯤꯁꯛꯀ ꯑꯣꯏꯔꯦ ꯏꯔꯥꯡ ꯄꯥꯝꯕ ꯃꯣꯗꯦꯂꯔ ꯈꯔ ꯑꯃꯗꯤ ꯃꯥꯒ ꯅꯛꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯈꯟꯅ ꯑꯗꯨꯝ ꯂꯣꯏꯅꯕꯅꯤ ꯉꯥꯎꯃꯤꯟꯅꯕꯅꯤ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯄꯨꯔꯛꯄ ꯑꯄꯦꯟꯕ ꯑꯋꯣꯛꯄ ꯂꯩꯇꯕ ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯤꯕ ꯑꯃꯣꯠꯄ ꯏꯄꯥꯛꯁꯤꯗ ꯇꯥꯎꯊꯔꯒ ꯁꯔꯒꯅꯤ ꯈꯟꯗꯨꯅ ꯍꯤꯡꯂꯤꯕ ꯑꯄꯪꯕ ꯃꯤꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯥ ꯃꯁꯥꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯗ꯭ꯔꯤ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯥꯄꯜ ꯀꯥꯔꯤ ꯐꯖꯕ ꯐꯥꯎꯕ ꯀꯌꯥ ꯂꯣꯏꯅꯔꯛꯂꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯁꯪꯒ ꯋꯥꯠꯇꯦ ꯍꯥꯏꯅ ꯑꯄꯪꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯐꯖꯕ ꯂꯛꯖꯔꯤ ꯂꯩꯕ ꯅꯨꯄꯥꯅ ꯊꯦꯡꯒꯦ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯍꯥꯛꯁꯦ ꯃꯈꯣꯏꯅ ꯏꯌꯥꯗ ꯌꯥꯕꯤꯅꯤ ꯍꯣꯡꯅ ꯎꯔꯤ ꯊꯦꯡꯂꯝꯂꯒ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯄꯤꯕꯥꯅ ꯇꯥꯝꯅ ꯊꯤꯜꯂꯨꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯛꯄꯗ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯄꯤꯕꯥꯒꯤ ꯆꯤꯌꯔꯗ ꯐꯝꯂꯒ ꯒ꯭ꯂꯣꯚꯇꯨꯗ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯗꯨꯅ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯄꯤꯕꯥꯁꯨ ꯑꯇꯣꯞꯄ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯂꯒ ꯆꯥ ꯊꯛꯁꯤꯔꯣ ꯐꯤꯔꯦꯞꯄ ꯆꯨꯝꯅ ꯐꯝꯈ꯭ꯔꯒ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯃꯌꯨꯝꯗ ꯊꯅꯝꯃꯕ꯭ꯔꯥ ꯄꯤꯕꯥ ꯉꯛꯂꯨꯗꯦ ꯃꯥꯅ ꯇꯥꯝꯅ ꯊꯤꯜꯂꯨꯔꯦ ꯍꯥꯏꯕꯁꯦ ꯐꯤꯔꯦꯞꯄ ꯃꯥꯅ ꯈꯪꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯐꯤꯔꯦꯞꯄꯒꯤ ꯋꯥꯉꯥꯡꯗꯨꯗ ꯇꯥꯈ꯭ꯔꯦ ꯄꯤꯕꯥꯅ ꯅꯪꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯅ ꯈꯪꯗꯕꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯍꯩꯕꯩ ꯋꯥꯅꯤ ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯕ ꯑꯩꯅꯕꯨꯗꯤ ꯃꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯦ ꯊꯦꯡꯅꯗꯅ ꯐꯤꯔꯦꯞꯄ ꯅꯣꯏꯅꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯅ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯦ ꯑꯩ ꯀꯣꯛ ꯉꯥꯎꯏ ꯃꯣꯏꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯅꯪꯅ ꯃꯥꯕꯨ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯧꯔꯨꯕꯗ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯁꯨ ꯏꯟꯅꯔꯛꯂꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯣꯏꯒꯤ ꯑꯐꯥꯎꯕꯤꯗꯣ ꯃꯥꯅ ꯊꯣꯛꯄꯝ ꯇꯧꯔꯛꯈꯤꯅꯤꯀꯣ ꯕꯦꯔꯥ ꯌꯥꯝ ꯀꯥꯕ ꯅꯨꯄꯤꯅꯤ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯁꯩꯇ ꯀꯃꯥꯏꯅ ꯍꯦꯛ ꯋꯥꯏꯁꯤꯜꯂꯨꯗꯅ ꯅꯪꯅ ꯀꯣꯏꯒꯦ ꯍꯥꯏꯔꯨꯔꯤꯕ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄꯗꯨꯗ ꯁꯨꯝ ꯄꯥꯝꯖꯔꯤꯕꯅꯤ ꯍꯦꯛ ꯈꯪꯗꯦ ꯄꯤꯕꯥ ꯏꯃꯥꯗꯨꯅ ꯈꯔ ꯊꯨꯅ ꯃꯁꯥ ꯀꯜꯂꯒ ꯍꯜꯂꯛꯑꯗꯤ ꯋꯥꯔꯤ ꯈꯟꯅꯕ ꯊꯣꯛꯇꯧꯔꯤꯕꯅꯤ ꯃꯥꯅꯁꯨ ꯏꯇꯨꯡ ꯏꯟꯅꯔꯣ ꯍꯥꯏꯕꯗ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ ꯏꯃꯥꯒꯤ ꯑꯌꯥꯕ ꯑꯃꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯑꯍꯜꯒꯤ ꯋꯥ ꯑꯃ ꯇꯥꯗꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯄ ꯍꯥꯏꯁꯦ ꯏꯃꯥꯅ ꯑꯃꯗꯤ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯈꯣꯡꯎ ꯃꯨꯊꯠꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯁꯥꯒꯩ ꯄꯥꯔꯤ ꯁꯝꯕꯜ ꯂꯣꯏꯅ ꯊꯥꯗꯠꯄ ꯌꯥꯅꯤꯡꯂꯣꯏ ꯅꯇꯨꯡ ꯏꯟꯅꯕꯗꯤ ꯑꯔꯥꯏꯕꯅꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯈꯣꯗꯅ ꯑꯃꯗꯨꯒ ꯑꯗꯨꯒꯤ ꯑꯩ ꯃꯊꯥ ꯁꯥꯗꯦ ꯐꯖꯅꯕꯨ ꯂꯩꯍꯧꯕ꯭ꯔꯥ ꯃꯥꯕꯣ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯨꯈꯤꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅꯗꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯔꯝꯂꯕꯅꯤ ꯃꯥ ꯃꯨꯟꯅꯗꯤ ꯇꯥꯍꯧꯋꯤ ꯂꯧꯁꯤꯜꯂꯤꯕ꯭ꯔꯥ ꯂꯧꯁꯤꯟꯗ꯭ꯔꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯆꯠꯁꯜꯂꯨꯔꯅꯨꯗ ꯌꯨꯝꯗ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯣ ꯑꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯣ ꯐꯔꯦ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞꯄ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯄꯤꯕꯥꯅ ꯊꯤꯟꯗꯣꯛꯄ ꯉꯥꯏ ꯉꯝꯗ꯭ꯔꯦ
Firepa magi makok sariba khuding ubada pibasu nungaisade. Mama amuk leikidre nungsiba nupi phange manakta thamba ngamdre iyang yangna. Nungsiba macha laktore haibagi nong matamaka lamna nokpa phangkidrabane. Kesa dawa mama oibiduso manakta thamlaga awat apa yengba kesa hanbasu phangkidre. Awat pana pik thanduna thamanbirabane. Firepa masu pumdamakse khaluraga masado laiman khangse. Wakal khanna khana lakpana mayum yoragle. Gari du thabak amuka chatkidawbana samangda mamai leithoklaga khamlamduna imung changi. Suru koi thirakpada halaklamdre haiba khangle. Ka manungna changi sofada sumjring sangsilaga phamtai. Makokdo non khalaga sofada nga thai. Kai tawsige khanbana wakal thoktabana maikhu samkhalai. Machay ani ahum minute amada loishille. Aday amu ngaingamda suru packet ama irailaina loikre. Ka manungdu maikhuna pumamamki thong thongnawga hangdoktabaga manamdu koi pai pairaga lei. Tamna su matomta sida leibase tallabani. Mama ama mapa ama makhura ama leidana magisu misak ama leiriko khaningai leitabana matu maman ison sonbani. Kanana kari wabu hairak toriba aduga kanana amo kari ngangnarangwa toriba. Khudingmakna mabu loina nungsiramgani haibasu leiroi. Magi maramda chingthok singthoktana ngangamgadra mabu kayam thina ngangamgadoriba. Mayamsina makok chaire. Namidang cha isinga changdre masamanaw phaw phasana hatte. Mangduna leiringe pungso hokkiba khangawdabana adum zra hokkirame. Phamungda hipubagi fari fari tawriba masamdo makhunna khat khatharanga sambuloina tasalaga punsinkre. Aduga amung chakumda fan macha ama thaduna famkre. Tanchaduda machegi kolai. Aduda nehina mihul chatkhatkrabani madi. Tathi sayrakpada magi wa khumpham suleiroi. Asuk phazana machena siniramlaga mana tawriba khudingma taina onaba ngaktani lamkepi mana tawribase. Paikhattabasu yadabana paikhatle. Nakongda ikikina thangalaga santhangnana kawi. Iche ningolna mai fire paiduna kai ningsing age noini luhongkibagi kanglasa group ta photo amuk thagala isina nang mai langda pangthaba yaroi ko kusira sek ta toba yaroi mana wahaidu da masu swai lawe kaino ne khalle aduga amuk so machena ngasai gi thodogdu madi paw khangkidre habase madi khangle kharawai amek sangi ipang pangzaba saduna minamle iche ai kemta khangde imasu hidak ahanbagi kape janara male kaisu thoidokpa symptoms laktre hidak kap tobadi wali masasu kan khale kuchu kumen gase khralai magi hidak se ka pek loibagane putharani somda transfer toba yarni boris ke mamana panina mayang doctor su yam phai nungai ba pauk se tamnien torokpani chai sing thongabo kamai tore thongene tori che thongzara dudi che su thamage ko hoi che asamna thamna khre machine hek thamki baga tamna khangningbana Facebook ki Kanglasa Enterprises ki page ta changsile maga Firepa ga luhongbagi photo amaga thagatlaga leiramle thagalakliba account na Firepa masagi account dagi ni khangle mamangda thokkiba thagdok amadi ngasai thokkiba mayam mamangda aranba takraba mabo kitangda sumi mangda thokpa ngamnabani haiba adubu magi khallinge Firepa madi matamsigi chanariba lamsat warak pangamdaba nupi angang na mamit krang ngawba misak ama takre mabu nupi ani lolaga arepa wakhal leitaba misak amagumna magi mathakta oina mayamna troll tokre masimagni Firepa mana sanjabaso Firepa sumangu mangonda troll torakliba mayamdo haipet parambaga phone gi notification mayamdo taningdabagi net off thamjinkre makong ani do khra phaglap khutki khoningduna faigan namal nambuda sauranga mamai makhut anina kanna taktuna hangat hanana lami mamai mamit krangangi Boris na kagi thong hanglaga changakpada chirup ki maikhu mayamduna khanga hare ngasai deki phunjinduna leirambani non stop ta thabani na ka du so hare makhun na kanthoklaga lo khu khuduna changlei as tamwe khaino tawside Firepa chirup manamdada changaningdabana sira changakano Boris mayambagi matha khangi aduna chikpa thogaiba changa ibani kaino khoi tamoy aina chingki basurup ki maikhu mayamsina swaiside heaven ola leiramne he
Reels nambi chal nupi amga leiramadi habaga changoi kazing le upagane heaven sagi harakani. Ngang dana mayam be manak phamjilai. Mayam bagi lengsumda tap momo noibirei sebaga fazilli. Tamoy sumaina paiba sunungaibra paibiura. Boris ngakta chalo ai tumina ngakta laigeba. Hainadabana loire. Eron so mu thong hanga paisilai. Na tomta lairaga surup ka thaga room amabu leisin than madi khat yaroi. Leichin na leichil maikhu na maikhu. Masu single sofa da famtharai. Tamoy matha saraga bu surup thaga phabro. Adu idi ai su mach enda chingine. Ai su matha am sayaba. Assistant ina lauraga advance to lo boram lauraga Delhi da honeymoon chatkre. Boris nokthore. Karam na pino power bon thok na paine da pakhang ni da ya ni na toram bo ramni. Eron na mathang de ni ne nupi imda thabak lauraroi nupa ngakta laurani. Boris na masana matikti sajadraga ibungo mingoda yam tainaron nupi ne marai kholaga da kaurakpada pangtharingi kudong saba lauki oramni. Nang di hui amomna au na khongakpada so sweet na paisilaga ki tawge khanba min nagun khange. Firepana noibu ngaktang de ai tumina legeba chalo da. Boris na tamo Firepa saurangdana Boris chalo ai wakhal ngakta ingna lege noi thokro. Tamo se wakhalam khallibani chonawani thokro. Boris Aaron da golo haidana ingit pikre. Aaron sogolaga thoki murum hope saba nupi ama mai nupi oiramba I kari kansida muana nammage hatomba. Boris na nari leira halo ha na yam singa kano itomta murum sonjabani. Ngang nan thokre Firepa sorama sang no hontai aduga mu sofa sang maduda long ni hepi. Tanjadu da mobile ringtone da su khingjilai. Adubu ma paide amura khak toram laga hanjina torokta baduda kanano yenglubada tamnagi miss call oirami. Firepa sat hawalai chumna mu phammi aduga call back tawi pairekle. Firepa na taudre tawra amane natomta leiba nungai tawra idai ma thara ora. Aigi da sum khalaga lei nangi na kamdauba. Firepa kitang mamo noi nang na wara ise kuiman kre. Aina saruk tang khaya malawbadi kaidena. Tamna nang matha amata sagano. Nangi nungai ba khudingmak aina loina piningi. Ai kem tawade. Aina thengnariba mayam sidi nang aigi tungine. Aigi thaudang aina lawjabani. Aina mit usilaga hanjin wakhal mayam ama khalle. Wakhal mayam sidagi aina khwaidagi khanmada kikiba wakhalse. Karigumba aingondagi nangi yumda hele khankhraga nang nei naktagi satkraba. Imana aigi tung illabadi sagaiga mari thadatkani. Inthokini haibada nangna waduna talaglaba pirang kang manai khidraba. Imagi pirang taithoknaba aigi khut thadoklamlabadi. Haiba wakhalsina khwaidagi tuchungba wakhalam oikre. Nang aimudi thadokloi haina nangi simbalduna amuk thayo. Ai yam lai tadre.